अहानबदा मरोइबा पाव मणिपुर की बीजेपी लुचिंग अमसुंग एमएलए सिंह होम मिनिस्टर ना हाइबोंग मनुंगी तीन ओइना उबिरब्रा हाइना एमएलए टीएस लोकेश्वर ना फोंदोक्रे ngasi MP Bimol na miyam da mangonde khangning basing hangnabagi khudong chaba pigadori season naba loiraba west olaba phatta haudi sing Kaching municipal da sinabio Santi Kumar Union Home Minister Amit Shah na lamdam asida thokliba irang asi Kanglup ki irang ni haikiba wafam handok kadabani TS Sudata Amadi Tural gi ising imai wangkhalakpadagi itai beres mangamak hangdokre Mami TV na sandok chaba Manipuri paumi ang tabiram liba pam namak po ALINA MUTUM na khurumjari paus tadok na pizari Maitai amadi kuki sing hana nungsinaba puraktrngai state asida popular government semkiroi haina Home Minister na hairakpada state asigi BJP gi lujingba sing amadi MLA sing na wahai asi amata fawba khumbang ngamdana tumina leiriba asi Home Minister Amit Shah na makoi haibong manungda leiba tin oina ubirabra haina Congress ki MLATS location na Fongdokre wafam asing ngarang Imphal East ki manung chana leiba Yunaco School gi ahan banchahi gi Meritorious Award lisingani kun nga mga yenthokpagi thoromda athoiba mithunglet oina saruk yaba lakba paumi singda phongdokhibani kumja lising ani ga kun gu humdoidagi hawrakliba irang asida miyoi kayagi punsi mangkiba mayum makai mai chaktuna ngasi fawba masagi yumphamda changbang ngamdana relief camp da changjefam loduna leiriba awaba khangduna kaidengoi irang asi loigani haina IDP singna khangduna leiringai Union Home Minister Amit Shah na handakta amuk maitai kuki yanaba prokriba fawba Manipur da miyamna khanba mihutke lengak semkiroi haina wafam ase Union Home Minister Amit Shah masamakna ngangbada wafam natte haibase khanggadabani haina phongdokhi थबकसे होम मिनिस्टर में तौदो थबकसे सुंखंग खंद्रब मी अमने जिदai हाइदब ngमोय मियामना खनमा मिनो सरकार से मयारो हाबिजिबु मसिद लैरिबा स्टेज ते लैरिबा बीजेपी की पार्टी की चीफ बीजेपी यावबिदो ऑनरेबल मेंबर सिंजे हाइबों मनुग लेबे तिंदो अदुगो चामने हाबिदने माना ngangiस नेबुदे लेबे प्रजा मियाम से खुई कयाना खुया फुनुं खनबा यामना मिगी करिहानी मियोबिगी राइट मियोबिगी इंटीग्रिटी मियोबिगी डिग्निटी जे चोंगांगांगदब मियमना nganगदुब थबक तो ngasi ऑनरेबल अमित शाह जिना nganगे इंडिया की मणिपुर इंडिया पुनमकी होम मिनिस्टर निपा माना ngसागी पीएल लब जगह सिदा एंडे पाइम थरगा मदुआई शॉर्ट ऑफ तोगनी थुन जो सरकार सेमगरा त सेमर अमर हाइ गायो अदुगा खोय मसिन नुसिंग प्रॉपर गवर्नमेंट थमा यारु हाइजिबु अदुदि यावबिदो ओनम मेंबर सिंगबु माना कायेन उरबनो असिंग बीजेपी दे सपोर्ट तोबलिबा एनपीपी की चिनना ओनम मेंबर सिंग जेडीयू की ओनम मेंबर सिंग मरुइन ओनम मेंबर बीजेपी प्योर ओइबा मेंबर सिंग दो अदुबु मखोय कारिनेन लविदबो नमरो हरगन मा ही मस्ट सरेंडर मा की पोस्ट मा रिजाइन तो मम थोक्रबा मा नमरो हाइतारदी अदुदि अंगम होम मिनिस्टर ओहेंगदब नि पामा क्वालिफाइड नि पाम ओहेंगदब ना मणिपुर थोब थोबोखि मतंग मा सीरियसली लौरम दबा हाइबसे अदुदि माना थोंबा हाइबदु चामनाबो फिल्म लाय मतम मदा आई अंकल श्री मतम से इत्रामा उबिरम ओनबा चीफ मिनिस्टर उबिरम आई अंकल इबो बिन हाइबदो माना सेंट्रल गवर्नमेंट तौर थबक सिंसे हौजिबुदा इशू सिलोसन गना छुला अंगम मंगाना हिंगो हाइबगो चामने हाइबदो चामना थोलायबा ngasidi machina dare harab onamal home minister kare hara ukim se maite ga moi mase nungsina dagni मियाना खनमा मिनो सरकार थंबा नुंगाई गिरोय हाय Angomcha Bimol Akoijamna Lok Sabha gi Member of Parliament oina wasak lokiba chahi ama mapung pharakpaga mari lenina hayeng Citizen Historic Responsibility haiba conclave ama pangthokadore
Lamphel supermarket the Labor Tanta Police Nuntil Pung Anidagi, Hogadaba, Concap as a Youth Connect da, Champion for Trans, YCC Amasung Bimol Fan Club Nasin Bane. Manipuri Irang Asida BJP na, Chap Chaba Tabak, Lakolaktabagi, Mayokta, Manipur Haina opposition gi Kolautana. Nin Kiba Parliament House da ay Angomcha Bimol Haina, Hongduna, Yamne. Ijang Tongna Manipur da wasag lokiba Angomcha Bimol na ngasigi concap asida miyam na mangondage Khangning basing khanghoba yabagi kudong chaba ama pigadore Concap asida tongan ba filsing da masa masage top pa magul sing utok to na miyam da masak takpang ngamliba Mi kayagi session ahum tokna MP Bimol ga interaction program pangtokadore interaction asida Naharol Singhi Maraktage YouTuber platform ama oriba Laren Mamit Haina Kangaba Sagol Sempuren Femina Miss India Gi second runner up Takiba Strela Tongnau Jomso Yauri Loinana MP Bimolda Miyamna Kangning Basing Hangbagi Kudung Chaba Pigadori Kaching Municipal Council ge manung chana lariba ward sing asida taru tanana thamnabagi damak ward amada yamdrabada dry waste amasung wet waste sing asi hapta amada anirakti adumak lokhatlibani adubo kaching gi maru oiba iram nala amadi ithai lokhong sing asi sengdokludaba plastic waste amadi amot akai kayana pik thanduna leiramle masina khusem gi ising ichau thorknaba amadi lainatina kaya pokhannaba Sengdoknabagi machak ohele Kaching Municipal Council na praja miyang bidama khonariba asida miyamna mating pangbiduna yum da leiriba sinaba loiraba west olaba phatta haudi sing ado municipal city gi phatta haudi lokthokpa lakpa da gari gi sanitary workers singda sinabiu haina Kaching Municipal Council ge caretaker chairperson Naurim Sanjikumar na Kaching gi miyamda appeal torkre ngasi Kaching Municipal Council na mapung oina Thongdang Lodana District Administration Kaching District Police Kaching Bazaar Business Welfare Association All Kaching Club Coordinated Committee amadi tongan ba CHO singa loyana Kaching Bazaar fauna cheliba National Highway 137A lambigi nakalda leiba maru oiba ithei lakong sing sengdokpa hobagi thoromda miyamda appeal ado tawrakhibani Hiram asinga mari lenina mahakna makhatana Hojik asi nungju pantha matam osilakpana ithei lokong amade iram nala ase punjilakpa amade amot akai kayat thadarakpana nong tarakpaga kusemgi oiba ichau thokpa ngahak laitana nong hanthar nong apigani thohal lakliba asidage Kachinggi maru oiba CHO sing tanaduna Kaching Municipal amasung Kaching Municipal gi manung chanbada leiba dran sing asi sengdoknaba khongthang asi lokholakpani haide Kaching Municipal Council gi ward number 12 ki area singba ward number 12 amsung 7 ga tainaba adulaba National Highway 137 A ga hawna chaliba labi da lejabani Hojiro diksi koi nongsin tarkwa nongju pantha matam usilakpani na iram nala sing asi nonggi unjilakpa adagi kusem gi oiba amona kai sing kari sing ada jana kusem gi oiba sing tau kya tholakpasi na maram ora tanda Kaching Municipal Council na bagi Kaching gi laiba Kaching Bazaar Business Welfare Association adi all clubs coordinating committee district administration Kaching sina singba koi map puna kusam nare haraga Kaching municipality area ga laiba train sing asi koi sara pa dekuk na ba haidra honor koni apil to jening badi akoi gi hafta amada anirak satna ward su aduga bazar area da su amona kai sing asi plastic bottle na simple kari sing asi loina kumplok sari bani hairi ora kasida bodi akoi na tengjaba matam sida plastic bottle sing kadom bagi langdare no kadom dei tawdare no kase alat ko panna taramba ti ubuda ko yamna nuai da ko phawi ora maduna dai kana sinari ba object na to sinaba
मफम चाना थमीरे हायरगा म्युनिसिपल काउंसिल ना वेस्ट कलेक्शन तब मतमदा हपियो अदु नत्रगदी इरम नाला सिंगा लंबी सिंगा साइडुना लेबना अखोय प्रजा फाइ पुनमक्ता तुसेम जु बे इचाव थोलकपा अदगी अमोकपा कयादना लेना तिना कया थोलकना अखोय मियोबदा लमदम असिगे लेंगाकता यारोंबा एमएलए अमदि लुचिंगबा सिंगना यूनियन होम मिनिस्टर अमित शाहना हाइरकपा अरानबा वफम सिंगबो मतिक लेना लाल हाइबा ngamdaba asi laibak thibani haina imagi mairagi president ts sudana phongdokre ngasi manipur place kapta imagi mairagi wakhalon manaba lup singha punna sinduna pangthokiba pawgi mifam amada wafam asi phongdokladana sudana makhatana hai lamdam aside thokliba irang asigi kanglop ke irang ni illegal immigrant amadi terrorism ga mari leina di haina union home minister amit sahana phongdokhiba wafam ado handokadabani mamangda irang asi haurakpada parliament na home minister amit sahana masamangna thokliba irang asi illegal immigrant ga mari leinai haina phongdokhraba hojikna amok kanglop ki irang ni haina phongdokrakliba ase lamdam asigi miyamda chaungna chamamnaba ama pokhalle amade lamdam asita MLA singna tumina leishinba ase lamdam asigi miyamge pandamgi onna taina badani MLA sing tholaktona makhoigi chapchaba phire miyamda athuba matamda khanganaba appeal tarakle के सामने आप खुद चेक कर याद कीजिए देख लीजिए दोबारा रिवीन करके क्योंकि उस दिन आपने बोला पार्लियामेंट आपने लास्ट टाइम क्यों बोला था हमारा ये सीएम रिजाइन करने के बाद आपने क्यों बोला था पार्लियामेंट में हमारा स्टेट सरकार हमारा स्टेट में जो भी पार्टी है उसने क्लेम नहीं किया था ये सरकार बनाने के लिए इसलिए हमको प्रेसिडेंट रूल रखना पड़ा इस तरह का आपने क्यों कह दिया तो आज कैसे आप कम्युनल क्राइसिस कैसे कह सकता है क्योंकि उस टाइम में मोयरा में जो बुड्ढा मर रहा है वो कैसे मर रहा है आपको मालूम है एनआईए ने रिपोर्ट भी दे चुका है हर जगह ड्रोन बॉम्बिंग किया था वो मिसाइल किया था सारा कुछ हुआ है खुद रिपोर्ट भी हो चुका है फिर अभी कैसे कह सकता है आप कम्युनल क्राइसिस है आज तक जो भी हम लोग को टॉर्चर कर रहा है उसी का हर बात आप लोग को पता है कैसे ट्रीट करता है हमारे ऊपर जो जीरी में मर रहा था 8 महीने का बच्चा वो कैसे जेनोसाइड क्यों नहीं कह सकता है पार्टी में नहीं है आप एक कॉन्स्टिट्यूएंसी के अंदर इंडिया के एक कॉन्स्टिट्यूशन के अंदर पोस्ट में है आप होम है होम का मतलब पता नहीं है क्या आप खुद तो हर स्टेट में जो भी प्रॉब्लम होता है हर स्टेट में जो भी प्रजा को तकलीफ होता है वही लोग का आपको हेल्प करना वही लोग का आपको प्रोटेक्शन करना आपका काम है ठीक है इसीलिए मैं आज भी रिक्वेस्ट कर रहा हूँ इमा की महिला की तरफ से और कोई रिलीजन हमारा जो फ्रेंड लोग है उसी की तरफ से आपको वर्डिंग बैक करो कहना है इक्विवेलेंट काम करो जो गलत है उसको पकड़ करके पनिशमेंट दो मैं ऐसा नहीं कर रहा हूँ हमारा ही महिला प्रोटेक्शन करो ये नहीं कह रहा हूँ मणिपुर में जो रह रहा है ना प्रजा उसी में जो भी गलत तरीके से मारता है पीता है सारा कुछ करता है वही लोगों को पकड़ना आपका काम है इस बार में उखरुल में भी एक फेस्टिवल था सिरोई लिली का तो हमारा सरकार इधर का जो बैठ रहा है प्रेसिडेंट रूल के टाइम में हमारा सरकार का गाड़ी नहीं जा सकता है मणिपुर हटाओ बोल रहा था उसके ऊपर में आप लोग क्या किया है कुछ नहीं ना ऐसा नहीं करना चाहिए ये वीडियो आप खुद भी देख लीजिए इस तरह का आप नहीं कर सकता है हौकिबा तांगकोन मरिदा मणिपुर पुलिस ना आइना थिंग्रबा लालहलु प्रिपाक प्रोगे एक्टिव ने हाइना फारे हारिबा थौदाम जॉन जैक्सन सिंह अलाइस जॉन हमजेट चही निफुमाथोय नागपगनी चही निफुनिथोय लाइफम लिवार रोड अहोंग सांगबम लाइकाई मियोय असे पार्टी अमदी लानमी सांगलोप फिंगांग लानमीगा हिरम अमतदा मरी लेनादे हाइना लुप असिगे असिस्टेंट पब्लिसिटी सेक्रेटरी एल निंगसिंग बाना खुयेपिदना थादरपा चरोल असिना फोंगरकले चरोल असिना मखाताना हाय मिचम मियाम बो हेक्टा फारगा मराल सिजिनबगे हाइनबिदा लाइचुरबा मणिपुर पुलिस अमदी IOF सिंगी थबक थौरमदगी मियामना मिकुप नहम सिंगना लेबिनबसु चेक्सिन वफम थमलकले हौकिबा निमित खरनी असिदा चुकिबा नोंगना मरम ओइरगा लमदम असिगी मरु ओइबा तुरल सिंग इमाई तपना वांखलकले होजिक
Imphal Tural gi imai asi warning level gi mathakta chele hiram asiga mari lenana water resource development ki flood control room dage fangba paugi matung inna Imphal Tural gi imai asi minithongi mapada reading level da warning level gi mathakta chele thong nambolbi mapadage mapagi oina tural asi warning level asida sea level dage hena 781.1.75 amadi flood level gi meter 782.175 oire adubo mafam asigi imai asi flood level gi mathakta haibidi 7.82.775 ta chele tural imai asi wangkhalakpana maram oiraga ithai beres gate mangamak hangdokre Airdrome Reference Point ARP ge akoi bada kilometer yankai taruki manungda leiba structure khudimako no objection certificate NOC for high clearance tangai phadana logadawani haide District Magistrate Deputy Commissioner Imphal West na thokpa notice amagi matung inna Indian Aircraft Act 2023 Demolition of obstruction by building entry rules 1994 Ministry of Civil Aviation na high restriction for safeguarding for aircraft operation ka mari lenana 2013 gi September 18 da thokpa notification amadi DGCA Civil Aviation mathau taba matung inna Airport Authority of India gi Imphal Airport Airdrome Reference Point tage kilometer 53 ki manung da leiba building amadi structure maru oina color code zoning map ki red zone manung da leiba sing no objections certificate for high clearance pigadabani haide athingba asigi wangmada kanagumba building structure natraga upambi hauramba thengnarabadi aircraft demolition of obstruction caused by building and tree rules 1994 gi provision makhada ek lokhat kani haide State asida nongma yonthok yonsin tawba singi mathakta security force na jathaba operation dangara greater Imphal gi area dagi aina thingkraba lalalu prepar propi gi kedar ama yauna mi ahum yalaba khulai ga konana Manipur police na phagat pangam kre haire phagalaba UNLP gi kedar adudi maming sinam somendro maitai chahi nifu humdoi alas pankai alas Richard Imphal West district ki manung chanba thangmai bandagi ni haire loyana arm struggle asida jenaba miyoi ahum adudi lanchen bat nongthongbam chahi kungamari nongmaibung ayangpali RK abote sing chahi kuntrahumdoi alai street singjangmai jirom laikai biswana thokchom chahi kunmatoi kongpal mutum laikai dekini haide makhoi digi magazine yawa summit and Wilson 9mm piston ani magazine yawa 9mm piston ama magazine yawba globe piston ama magazine yawba 7.62 mm Pascal kal ama magazine yawba M20 Pascal piston ama magazine yawba 0.32 Catric piston ama Beretta piston ama 0.32 Glock piston ama 0.32 gi maru chamaga yankai mapan mobile phone ahum amadi wireless handset mariga konana phagat pangam lehaina Manipur police na thadorokpa amana haire Central Board of Film Certification CBFC na State Asida Cinematograph Act 1952 channa hanaba Guwahati ge Additional Regional Officer PREPAK Gogoina Manipur ge Chief Secretary da Gerald ama khangalakre Gerald aduna makha taradna Cinematograph Act 1952 gi matung ina film video advertisement trailer promo video song amadi atopa visual presentation sing asi India ge territorial boundary manungda public exhibition tawdringai mamangda certificate tawgodabani amadi hariba act asigi matung ina India da film asi public exhibition tawnabagi damak certification pibagi
authority asi CVFC na oi North East State ki oina hariba thabak asi CVFC Guwahati Regional Office ta tawhali maram aduna ek asina piriba provision sing asigi matung ina CVFC gi certification fangdriba film documentary video amata Manipur mafam ama hekada kapnaba amade film video sing miyam da uttanaba mathok taba instruction ado District Administration singna piba amade hariba provision ase Indrabadi Cinematograph Act 1952 gi section 7 amasong 7A gi matung ina District Administration na matik chaba action lakhotnaba kangalakre Uripok Laikhure bi amade Taurangbam Lekai Machine Fly Overbis ki aroiba saruk asi nong kitang chubaga lambi asi ningthina sembi dabana maram oiraga lambi asi miyam na chatok tusin tawbada kudong chadaba kaya mayok nabatana tana mafam asida accident tu na thokna miyoi kaya asok apan jawrakpa amade hariba mafam asi mari leinaba authorities singnasu sembi dabana amade Kangsin usinadana laithok padage Uripok Laikhure bi leiraktage social worker Aribam Amarjit Alias Naubina Handiki Uripok Miyam Amade Lamdam Asigi Miyam Gi Yafana Bigi Damag Mateng Tokna Lakpa Amade Uripok Maikaida Development Gi Thabak Thauram Kaya Paikalapagi Saruk Ama Oina Hariba Lambi Asingarang Numidang Masai Yauna Miyam Gi Yafana Bigi Damag Sendin Kre Lambi Asibo Sendin Nabagi Damag Miyam Na Aribam Amarjit Alias Nabibu Thagat Pa Fundurakle Tha asigi tang tara maridage hogna Manipur magi mafum singda chatuna upal thasi upal hingansi haina paujal pibaga loina chotliba environmental activist manikanta mutumge campaign makata na chathare Pongnam Pakalaima Public School Kiam Don Public School Sinam Napigani Shalam Church of God Ilishesha English School Awang Kunogi Mahiri Singda Environment Ge Awareness Program Tauba U Thaba Tambi Bagaloina U Chara Thabagi Program So Chathakre Langmaidong Maning Makha Leikaida GE Positive Ama Oirakpagi Matung Inangase Chief Medical Officer Kakching gi mieng Makhada District Malaria Office Kakching gi staff amadi Youth Guide Club na punna kusanadana Langmaidong Makha Lekai Community Hall da awareness program amade Kanghal Hidak Lukthokpagi program ama pangthokre Thoram aduda Kangna Sandokpa Laina Singh Matau Karamna
ngakthokani amadi naraklaba matamda kari tawgani haibagi matangda miyamda paujal pikhe thoram aduda mari leinaba punna kanghal chani ga tara hidak lupthokhe aroibada moroiba pau amu hana pizari Manipur ki BJP luchingba amasung MLA sing Home Minister na haibong manunggi tin oina ubirabra haina MLA TS Tokeshor na phungtokre ngasi MP Bimol na miyamda mangondagi khangningba sing hangnabagi khudong chaba pigadori Cinematograph Loiraba West Olaba Phatta Haudi Singh Kakjing Municipal da Sinabio Sati Kumar Union Home Minister Amit Shahna Lamdam Asida Thokliba Irang asi Kanglup ki Irang ni haikiba wafam handokadabari TS Sudata Amadi Padage Itai Beres Mangamak Hangdokre Hauziki oinadi Mami TV na sandok chaba Manipuri Paul Lusinjare makataba pawidamag mieng tadon lebiyo